Arambai News Guwahati da Mithiloan ki pau tabiriba singbu ihan hanba mataka chingangbam Suzitrani na kurumjari. Hozing asigi samlappa mariba pau sing lobirasi. Assam Youth Congress ki President Ankita Dattana, Indian Youth Congress Chief Srinivas V ki mathakta hokiba tha tarugasida mahaki mathakta miyut mine kya chathaki haina handak tamaral sirakpadagi Ankita Dattabu Congress tagi tanthokre. Sumna wahuasidagi Assam ki CM Himanta Biswa Sarma amadi Congress luchingba Randeep Surjewala gi marakta chingilan kankhalakli angamba hunarakli. Sarda wathok amadi Louis Verger wathok na chingba kayada chenaba Himantana ngangba tadanaba Randeep Surjewala na mayamda hairakli. Nagalamaromda CM Himanta Biswa Sarma gi maikaidagi so Assam Police na aingi matungina thabak tauri Congress Party manungda nupi workers singi safe environment leiraktraga mangonda tainabasi chumde onkhalakli. Ama boizarabasu Assam Police na ngarang nomaizing numit Indian Youth Congress Chief Srinivas Pukauduna lakliba May 2 da Assam Youth Congress Chief tagi lauthokrabi Ankita Dattana thangalakliba case siga mari lenana Dispur Police Station da karaknaba khangankre. Michen oiduna lairiba Waris Punjab Digi Chief Pro Khalistan Leader Amritpal Singh akanba checksin thorang makhada ngarang nomaizing numit mathaga samgi Dibrugarh Central Jail da purakre. Ngarang anganba yukta Punjab Police na Punjab tagi pharaba matung Vatinder gi charter flight amada mahak Dibrugarh Airport ta purakhibani. Mahak NSA gi makhada phakibani. Panbayai haukiba April 18 Amritpal gi loinabi Kirandeep Kaur London chalamdagi khongchetta Sri Guru Ramdas International Airport tagi phaduna mapuroibagi yum Amritsar gi Janupur Kherada leiba mayumda purakhibani. Nakalamromda Amritpal Singh gi khongloi Papalpreet Singh di hanana phaduna Dibrugarh jail da thamlibani. Ningsingba yai handakta Assam gi CM Himanta Biswa Sarma gi mathakta Pro Khalistan Group asina hatkani haina kihalakhiba laikhrabani. Ngarang nomaizing numit Assam gi Karbi Anglong district ki manung channa manjada laiba Maitai khulak ki mandopta Karbi Anglong Midai Cultural Association Kamka gi interaction program ama pangthokre. Kamka gi President Thingnam Chandra Kumar na preside tawkhiba mifam asida Kamka karamna semkhiba amadi lubasina ngasi phawbada lamdam asigi Mitai miyam gi damak hotnajarakhiba kaya dubu pankhi. General Secretary M. Bungobina mifam phambagi maroiba pandam thamkibaga loinana Manjagi khulakpa Biren Singhna Manja area da Maitai Singhna matau kramna lakhiba natraga khundarakibano haibagi matangda akupa marol thamduna mayamda nahongnana tahankhi. Dinkiba miyamgi maikaidagi Rita Devi na mafam asigi Mitai Singhna thengnariba khudong chadaba amadi awaba kyagi matangda nainakhi amadi miyamdasu thamkhi. Aroibada Bimol Singhna Thagat Wahi Piduna mifam loishinkhi. Lamdam asida Mitai masing yamnamak likna tazarabasu kumamagi manungda amuktang sajibugi harau nungaibada saruk yaduna Bokazan area gi Mitai khun Hatigor Mitai khulakta thabal chongki hainasu Kamka gi President Thingnam Chandra Kumar na makhatana khangalakhi. Ngarang nomaizing numit chamaga kunthranithoi suba khongjom lan numitni. Numit asiga mari leidana athoba ningsing loop ki member singna Kasar Lakipur town gi mayonda leiriba Bir Tikendrojit amati Netaji Subhash Chandra Bose ki mitam sing loinana ningthem pukrida haikat laikat tamduna amadi mirakatuna khongjom lan ningsing thoram pangthokre. Thoram asida loop ki thoburoi sing mathangsitna Yumnam Mani Rajkumar Sanahal Yumnam Nadia Chan Oinam Manoranjan Laukham Atul Kumar Irom Gauramani, Asangbam Gauragopal, Maibam Manidhon, Thiam Gyanendra, Ingudam Nilbir, Manikanta Sarma, Amadi, Konjengbam Ongwi Arunaga Loinana, Ayekpam Numitleisu Sarukyaki. Ngarang April Kulhumdo Young Farmers Club Toren Khun Office tasu Young Farmers Club amadi Rural Development Organization Tolen Khun Manipuri Sahitya Parisad Lakipur Masa Apunba Mahila Village Organization Tolen Khun ga khusam naraga chamaga kunthranithoi suba khongjom langi ningsing thoram namit pangthokhi. Thoram asida club asigi advisor su wariba Rural Development Organization gi President Professor Ngangom Basanta Kumar na Pauna Brajavasi gi saktamda Maira Mengkrupna chingba kat kibaga loinana haikat laikat tamduna ikai khumnaba utki.
ꯌꯥꯆꯪꯂꯛꯄ ꯃꯇꯝꯗ ꯊꯣꯡꯒꯥꯜ ꯈꯨꯗꯤꯡꯃꯛꯇ ꯃꯩꯔꯥ ꯀꯠꯅꯈꯤ ꯍꯥꯏꯅꯁꯨ ꯁꯦꯀ꯭ꯔꯦꯇꯔꯤ ꯉꯥꯉꯣꯝ ꯀꯣꯝꯂꯥꯀꯥꯟꯇꯅ ꯊꯥꯗꯣꯔꯛꯄ ꯆꯤꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯕ꯭ꯔꯍ꯭ꯃꯄꯨꯇ꯭ꯔ ꯇꯝꯄꯥꯛꯀꯤ ꯃꯩꯇꯩꯁꯤꯡꯅ ꯄꯨꯡꯅ ꯇꯥꯔꯤꯕ ꯍꯣꯖꯥꯏꯗꯁꯨ ꯈꯣꯡꯖꯣꯝ ꯂꯥꯟ ꯅꯤꯡꯁꯤꯡ ꯅꯨꯃꯤꯠ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈꯤ꯫ ꯊꯧꯔꯝ ꯑꯁꯤ ꯑꯏꯕ ꯂꯨꯞ ꯑꯁꯥꯝ ꯍꯣꯖꯥꯏ, ꯃꯅꯤꯄꯨꯔ ꯋꯤꯃꯦꯟ ꯑꯦꯁꯣꯁꯤꯌꯦꯁꯟ ꯍꯣꯖꯥꯏ, ꯂꯣꯏꯅꯅ ꯑꯄꯨꯟꯕ ꯅꯨꯄꯤ ꯈꯨꯟꯅꯥꯏ ꯍꯣꯖꯥꯏꯅ ꯄꯨꯟꯅ ꯁꯤꯟꯗꯨꯅ ꯒꯤꯇꯥꯟ ꯃꯟꯗꯤꯔ ꯍꯣꯖꯥꯏꯗ ꯄꯥꯡꯊꯣꯛꯈꯤꯕꯅꯤ꯫ ꯃꯤꯂꯥꯜ ꯀꯪꯂꯩꯄꯥꯛꯄꯨ ꯃꯩꯐꯥꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯍꯧꯈꯤꯕ ꯑꯦꯄ꯭ꯔꯤꯜ 22ꯗ ꯃꯤꯂꯥꯜꯒꯤ ꯃꯁꯥꯂꯣꯏꯁꯪ ꯑꯃ ꯂꯨꯞꯀꯤ ꯂꯨꯆꯤꯡ ꯄꯨꯔꯦꯜ ꯈꯥꯏꯗꯦꯝ ꯏꯉꯣꯆꯥ ꯃꯤꯇꯩꯅ ꯑꯊꯣꯏꯕ ꯃꯤꯊꯨꯡ ꯑꯣꯏꯅ ꯐꯝꯈꯤꯕ ꯃꯤꯐꯝꯅ ꯑꯁꯥꯝꯗ ꯍꯥꯡꯗꯣꯛꯂꯦ ꯇꯥꯕꯗ ꯃꯩꯐꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯑꯃꯗꯤ ꯊꯥꯒꯠꯄ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯍꯧꯖꯤꯛ ꯑꯁꯥꯝꯗ ꯃꯤꯇꯩ ꯑꯃꯗꯤ ꯃꯤꯇꯩ ꯄꯥꯡꯒꯜꯁꯤꯡꯅ ꯃꯥꯌꯣꯛꯅꯔꯤꯕ ꯏꯔꯣꯜ ꯏꯌꯦꯛꯀꯤ ꯑꯋꯥꯕ ꯀꯌꯥꯕꯨ ꯈꯪꯕꯤꯗꯨꯅ ꯄꯥꯏꯈꯠꯂꯛꯄ ꯈꯣꯡꯊꯥꯡ ꯑꯃꯅꯤ꯫ ꯑꯁꯥꯝꯗꯁꯨ ꯃꯤꯇꯩ ꯏꯔꯣꯜ ꯏꯌꯦꯛ ꯃꯀꯥ ꯐꯟꯅ ꯁꯠꯀꯥꯏꯔꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯊꯝꯂꯤ꯫ ꯂꯣꯏꯅꯅ ꯃꯁꯥꯂꯣꯏꯁꯪ ꯑꯁꯤꯒꯤ ꯊꯧ ꯄꯨꯒꯗꯕ ꯄꯨꯝꯅꯃꯛꯄꯨ ꯃꯩꯐꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯊꯥꯡꯖꯝ ꯕ꯭ꯔꯣꯖꯦꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯀ꯭ꯔꯤꯌꯦꯇꯤꯚ ꯑꯦꯖꯨꯀꯦꯁꯟ ꯁꯦꯟꯇꯔ ꯁꯤꯡꯒꯦꯔꯕꯣꯟꯅ ꯁꯤꯡꯗꯨꯅ ꯑꯦꯄ꯭ꯔꯤꯜ 12 ꯏꯔꯥꯏ ꯅꯨꯃꯤꯠ ꯏꯗꯨꯜ ꯐꯤꯇꯔꯒ ꯃꯔꯤ ꯂꯩꯅꯅ ꯃꯅꯤꯄꯨꯔꯤ ꯃꯨꯁꯂꯤꯝ ꯔꯥꯏꯇꯔꯁ ꯃꯤꯠ ꯑꯃ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯁꯤꯡꯒꯦꯔꯕꯣꯟ ꯖꯤꯄꯤ ꯑꯣꯐꯤꯁꯇ ꯄꯥꯡꯊꯣꯛꯈꯤꯕ ꯋꯥꯔꯀꯔꯁ ꯃꯤꯠ ꯑꯗꯨꯗ ꯇꯥꯍꯤꯔ ꯁꯥꯖꯥꯕꯝ ꯑꯃꯗꯤ ꯑꯕꯗꯨꯜ ꯍꯃꯤꯗ ꯁꯥꯖꯥꯕꯝꯅ ꯄ꯭ꯔꯦꯁꯤꯗꯤꯌꯝ ꯃꯦꯝꯕꯔꯁꯤꯡ ꯑꯣꯏꯅ ꯗꯥꯏꯁꯇ ꯐꯝꯈꯤ꯫ ꯃꯅꯤꯄꯨꯔꯤ ꯂꯣꯟ ꯑꯃꯗꯤ ꯁꯥꯍꯤꯇ꯭ꯌꯗ ꯃꯅꯤꯄꯨꯔꯤ ꯃꯨꯁꯂꯤꯝꯁꯤꯡꯒꯤ ꯈꯨꯗꯣꯜ ꯍꯥꯏꯕ ꯍꯤꯔꯝꯗ ꯋꯥꯉꯥꯡꯂꯣꯏ ꯀꯌꯥꯅ ꯃꯁꯥ ꯃꯁꯥꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯊꯝꯂꯕꯒꯤ ꯃꯇꯨꯡ ꯏꯗꯀꯤ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯄꯒꯤ ꯊꯧꯔꯝ ꯑꯃ ꯑꯣꯏꯅ ꯁꯩꯔꯦꯡ ꯁꯩꯗꯤꯟꯅꯕ ꯑꯃꯁꯨ ꯄꯥꯡꯊꯣꯛꯈꯤ꯫ ꯖꯥꯃꯤꯔ ꯍꯨꯁꯦꯟ, ꯖꯤꯌꯥꯎꯔ ꯔꯍꯃꯥꯟ ꯃꯨꯐꯇꯤ, ꯑꯍꯃꯗ ꯍꯥꯁꯥꯟ, ꯁꯥꯝꯁꯨꯜ ꯍꯨꯗꯥ ꯀꯥꯖꯤ, ꯍꯥꯃꯤꯗ ꯑꯂꯤ, ꯖꯤꯌꯥꯎꯜ ꯍꯖꯥꯔꯤ, ꯑꯕꯗꯨꯜ ꯍꯃꯤꯗ ꯁꯥꯖꯥꯕꯝ ꯑꯃꯗꯤ ꯇꯥꯍꯤꯔ ꯁꯥꯖꯥꯕꯝꯅꯆꯤꯡꯕ ꯀꯕꯤꯁꯤꯡꯅ ꯃꯁꯥꯅ ꯃꯁꯥꯅ ꯏꯕ ꯁꯩꯔꯦꯡꯁꯤꯡ ꯄꯥꯊꯣꯛꯅꯈꯤ꯫ ꯑꯔꯣꯏꯕꯗ ꯀꯨꯇꯨꯕꯨꯗꯤꯟ ꯀꯥꯖꯤꯅ ꯊꯥꯒꯠ ꯋꯥꯍꯩ ꯄꯤꯔꯗꯨꯅ ꯊꯧꯔꯝ ꯂꯣꯏꯁꯤꯟꯈꯤ ꯍꯥꯏꯅ ꯑꯕꯗꯨꯜ ꯍꯃꯤꯗ ꯁꯥꯖꯥꯕꯝꯅ ꯊꯥꯗꯣꯔꯛꯄ ꯆꯤꯔꯣꯜ ꯑꯃꯅ ꯈꯪꯍꯜꯂꯛꯂꯤ꯫ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯗꯣꯔꯛꯄ ꯄꯥꯎ ꯑꯃꯒꯤ ꯃꯇꯨꯡꯏꯟꯅ ꯍꯧꯈꯤꯕ ꯑꯦꯄ꯭ꯔꯤꯜ 12ꯒꯤ ꯅꯨꯃꯤꯗꯥꯡ ꯍꯣꯖꯥꯏ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯀꯥꯀꯤ ꯋꯥꯔꯗ ꯅꯝꯕꯔ 1ꯗ ꯃꯤꯇꯩ ꯅꯨꯄꯤ ꯑꯃ ꯌꯥꯝꯅꯃꯛ ꯆꯤꯡꯅꯕ ꯃꯑꯣꯡꯗ ꯁꯤꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯂꯩꯈꯤꯗ꯭ꯔꯕꯤ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯤꯡ ꯄ꯭ꯔꯤꯌꯥ ꯌꯨꯝꯅꯥꯝ ꯀꯧꯏ, ꯆꯍꯤ 23 ꯁꯨꯔꯦ꯫ ꯀꯥꯀꯤ ꯈ꯭ꯔꯤꯡꯈ꯭ꯔꯤꯡꯒꯤ ꯋꯥꯏꯅꯤ ꯁ꯭ꯔꯤꯀꯥꯟꯇ ꯁꯤꯡꯒꯤ ꯃꯆꯥꯅꯨꯄꯤ ꯌꯨꯝꯅꯥꯝ ꯄ꯭ꯔꯤꯌꯥ ꯈꯨꯜ ꯑꯁꯤꯃꯛꯀꯤ ꯍꯦꯃꯟꯇ ꯕꯣꯔꯗꯣꯂꯣꯏ ꯀꯧꯕ ꯑꯁꯃꯤꯁ ꯑꯃꯗ ꯊꯥꯖꯈꯤ꯫ ꯃꯍꯥꯛꯀꯤ ꯃꯀꯨ ꯃꯅꯦꯝꯅꯗꯤ ꯃꯁꯥ ꯃꯇꯣꯝꯇ ꯁꯤꯖꯕꯅꯤ ꯍꯥꯏꯅ ꯀ꯭ꯂꯦꯝ ꯇꯧꯔꯤ꯫ ꯑꯗꯨꯕꯨ ꯄ꯭ꯔꯤꯌꯥꯒꯤ ꯍꯛꯆꯥꯡꯗ ꯇꯥꯔꯝꯂꯤꯕ ꯃꯃꯤꯁꯤꯡ ꯑꯗꯨ ꯌꯦꯡꯂꯒꯗꯤ ꯃꯍꯥꯛꯀꯤ ꯑꯁꯤ ꯃꯤꯅ ꯍꯥꯠꯄꯅꯤ ꯆꯤꯡꯅꯔꯤ꯫ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯄꯣꯁꯠꯃꯣꯔꯇꯦꯝꯒꯤꯗꯃꯛ ꯀꯥꯀꯤ ꯄꯨꯂꯤꯁꯅ ꯃꯅꯥꯛ ꯅꯛꯄ ꯚꯣꯒꯦꯁ꯭ꯋꯔꯤ ꯐꯨꯀꯅꯤ ꯁꯤꯚꯤꯜ ꯍꯣꯁꯄꯤꯇꯥꯜ ꯅꯥꯒꯥꯎꯗ ꯄꯨꯈ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯍꯦꯃꯟꯇ ꯑꯃꯗꯤ ꯃꯀꯨ ꯃꯅꯦꯝꯁꯨ ꯋꯥꯍꯪ ꯄꯥꯎꯍꯪ ꯆꯠꯊꯅꯕꯒꯤꯗꯃꯛ ꯄꯨꯂꯤꯁ ꯀꯁꯇꯗꯤꯗ ꯊꯝꯂꯤ ꯍꯥꯏꯔꯤ꯫ ꯉꯔꯥꯡ ꯕꯔꯥꯛ ꯃ꯭ꯌꯨꯖꯤꯌꯝ ꯑꯦꯟड ꯂꯥꯏꯕ꯭ꯔꯦꯔꯤ ꯃꯁꯥꯒꯤ ꯁꯪꯂꯦꯟꯗ ꯔꯤꯄꯔꯇꯣꯔꯤ ꯑꯣꯐ ꯋꯥꯔꯤ ꯂꯤꯕ ꯕꯔꯥꯛ ꯚꯦꯂꯤ, ꯃꯅꯤꯄꯨꯔꯤ ꯗꯥꯟꯁ ꯑꯦꯀꯥꯗꯦꯃꯤ ꯀꯁꯥꯔ ꯑꯃꯗꯤ ꯕꯔꯥꯛ ꯃ꯭ꯌꯨꯖꯤꯌꯝ ꯑꯦꯟড ꯂꯥꯏꯕ꯭ꯔꯦꯔꯤ ꯀꯁꯥꯔꯅ ꯁꯤꯟ ꯂꯥꯡꯗꯨꯅ ꯔꯤꯄꯔꯇꯣꯔꯤ ꯑꯣꯐ ꯋꯥꯔꯤ ꯂꯤꯕ ꯏꯝꯐꯥꯜꯒ ꯈꯨꯠꯁꯝꯅꯔꯒ ꯅꯨꯃꯤꯠ 5ꯅꯤ ꯆꯨꯞꯅ ꯆꯠꯊꯔꯛꯈꯤꯕ ꯋꯥꯔꯤ ꯂꯤꯕ ꯐꯦꯁꯇꯤꯚꯦꯜꯒꯤ ꯂꯣꯏꯁꯤꯟꯕꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ರೆ꯫ ꯊꯧꯔꯝ ꯑꯁꯤꯗ ꯊꯧꯔꯝ ꯃꯄꯨ ꯑꯣꯏꯅ ꯍꯖꯥꯔꯤꯃꯌꯨꯝ ꯁ꯭ꯌꯥꯝ ꯀꯤꯁꯣꯔ ꯁꯔꯃ, ꯄ꯭ꯔꯦꯁꯤꯗꯦꯟꯠ, ꯔꯤꯄꯔꯇꯣꯔꯤ ꯑꯣꯐ ꯋꯥꯔꯤ ꯂꯤꯕ ꯕꯔꯥꯛ ꯚꯦꯂꯤ, ꯑꯊꯣꯏꯕ ꯃꯤꯊꯨꯡ ꯑꯣꯏꯅ ꯗꯣꯛꯇꯔ ꯀꯦ.ꯑꯦꯟ. ꯆꯥꯟ, MLAB, ꯅ꯭ꯌꯨ ꯗꯦꯜꯍꯤ ꯑꯃꯗꯤ ꯑꯈꯟꯅꯕ ꯃꯤꯊꯨꯡ ꯑꯣꯏꯅ ꯀꯣꯟꯊꯧꯖꯝ ꯅꯔꯣꯠꯇꯝꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯂꯣꯏꯅꯅ ꯑꯦꯜ. ꯕꯤꯃꯣꯜ, G.S. ꯅꯣꯡꯊꯥꯡꯂꯩꯃ, ꯎꯁꯝ ꯆꯥꯎꯕꯅ ꯃꯤꯊꯨꯡ ꯑꯣꯏꯅ ꯂꯦꯡꯁꯤꯟꯈꯤ꯫ ꯀꯣꯡꯕ꯭ꯔꯥꯏꯂꯥꯠꯄꯝ ꯁꯆꯤꯃꯣꯍꯟ ꯁꯔꯃ, VP ꯅ ꯇꯔꯥꯝꯅ ꯑꯣꯛꯄꯒꯤ ꯋꯥꯔꯣꯜ ꯊꯝꯈꯤ꯫ ꯑꯈꯟꯅꯕ ꯋꯥꯉꯥꯡꯂꯣꯏ ꯑꯣꯏꯅ ꯇꯈꯦꯜꯂꯝꯕꯝ ꯁ꯭ꯌꯥꯝ ꯀꯟꯍꯥꯏ, ꯗꯤꯔꯦꯛꯇꯔꯅ ꯃꯃꯜ ꯂꯩꯔꯕ ꯋꯥꯍꯩ ꯀꯌꯥ ꯊꯝꯈꯤ꯫ ꯇꯨꯡꯗ ꯋꯥꯔꯤ ꯂꯤꯕꯁꯤꯡꯗ ꯁꯥꯔꯇꯤꯐꯤꯀꯦꯠꯁꯤꯡꯁꯨ ꯌꯦꯟꯊꯣꯛꯈꯤ꯫ ꯑꯇꯩ ꯃꯤꯊꯨꯡꯁꯤꯡꯅꯁꯨ ꯊꯧꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯃꯜ ꯂꯩꯔꯕ ꯋꯥꯍꯩ ꯀꯌꯥ ꯊꯝꯈꯤ꯫ ꯃꯅꯤꯀꯨꯃꯥꯔ ꯅꯥꯎꯔꯦꯝꯆꯥ, ꯑꯦꯁꯤꯁꯇꯦꯟꯠ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯊꯥꯒꯠ ꯋꯥꯍꯩ ꯊꯝꯂꯕ ꯃꯇꯨꯡ ꯊꯧꯔꯝ ꯑꯁꯤ ꯂꯣꯏꯁꯤꯟꯈꯤ꯫ ꯑꯁꯨꯝꯅ ꯊꯧꯔꯝ ꯑꯁꯤꯗ ꯇꯈꯦꯜꯂꯝꯕꯝ ꯁ꯭ꯌꯥꯝ ꯀꯟꯍꯥꯏ, ꯈꯨꯔꯥꯏ ꯆꯥꯏꯊꯕꯤ ꯂꯩꯔꯛ ꯏꯝꯐꯥꯜꯅ ꯄꯥꯟꯗꯞꯅ ꯂꯣꯠꯄꯒꯤ ꯆꯍꯤ ꯁꯨꯔꯗꯨꯅ ꯐꯣꯡꯕ ꯕꯤꯔꯥꯠ ꯐꯣꯡꯕꯒꯤ ꯃꯇꯥꯡꯗ, ꯑꯗꯨꯒ ꯍꯖꯥꯔꯤꯃꯌꯨꯝ ꯁ꯭ꯌꯥꯝ ꯀꯤꯁꯣꯔ ꯁꯔꯃꯅ ꯀꯤꯁꯣꯔ ꯂꯥꯏꯀꯣꯟ ꯀꯁꯥꯔꯅ ꯘꯇꯣꯠꯀꯔ ꯑꯃꯗꯤ ꯑꯚꯤꯃꯟꯌꯨ ꯂꯨꯍꯣꯡꯕꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯂꯤꯈꯤ ꯍꯥꯏꯅ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ H. ꯈꯣꯔꯤꯐꯥꯕꯅ ꯊꯥꯗꯣꯔꯛꯄ ꯆꯤꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯄꯥꯎꯗ 152 ꯁꯨꯕ ꯈꯣꯡꯖꯣꯝ ꯂꯥꯟꯒꯤ ꯅꯤꯡꯁꯤꯡ ꯊꯧꯔꯝ ꯃꯔꯨꯑꯣꯏꯅ ꯁ꯭ꯇꯦꯠꯀꯤ ꯊꯧꯔꯝ ꯑꯣꯏꯅ ꯈꯦꯕ ꯆꯤꯡ ꯈꯣꯡꯖꯣꯝ ꯋꯥꯔ ꯃꯦꯃꯣꯔꯤꯌꯦꯜ ꯀꯝꯄ꯭ꯂꯦꯛꯁ ꯈꯣꯡꯖꯣꯝꯗ
दा पांगथोखरे इंग्लिसिंग अमगा चनिपान मौद्रामाथोई एंग्लो मणिपुर वार ब्रिटिश का मायोंगनखिबा कंगलेपाकी अथौबसिंगी मफमदा इकाई खुमनब उतखि थौरम असिदा मरोइना मणिपुर की गवर्नर CM बिरेन मिनिस्टर MLA सिंह मिचम यामनसु सरुक याखि लाइमतोन चिंगी लानफम सिंगदा मणिपुर की मनिंग तंब ngaknanaba ब्रिटिश का लांथिंगनरमखिबा अथौबसिंगी मफमदा जस्टिस कमिटीना हाइकत लेकत तमदुना रंग इकाई खुमनखरे एप्रिल 22 यांगोई निंगथौ कम्युनिटी हॉल बिष्णुपुरदा एंग्लो मणिपुरी वार इंग्लिसिंगमगा चनिपान मौद्रामाथोइदा मणिपुर की मनिंग तंब ngaknanabagidamag मालेमदा नुमित तादे हाइनरिबा ब्रिटिश लानमिसिंगा लाइमतोन चिंगी ngariyan जौजांग टेक ख्वाइखौ खुजामलोक लेमताक अमदी लमांगदोंगी लानफमसिंगदा अकनबा लान सोंगनखिबा सनख्या कलासना सगोल हंजबा सनख्या सनांगांगबा लौरुंगपुरेल मेजर लेताम मुक्ता मेजर तमना लोंगजंबा पोइला यंखोइबा पोइला खंबा सिंह लाइश्रबा थौना फरबा सखंगदबा अमदी निंगतम लानमी पुनमकी मफमदा जस्टिस कमिटी लोइनना निंगथेमचा निंगसिंगलुप अमदी मेजर लेताम मुक्ता मेमोरियल कमिटी का खुसमनना हाइकत लेकत तमदुना चामगा कुंथ्रानी थोइरक सुबा निंगसिंग थौरम निमित असि पांगथोखे ब्रिटिशना मार्च 18 इंग्लिसिंगमगा चनिपान मौद्रामाथोइदा मणिपुर की मतकता लान लाउथोक्तुना कॉलम अहुमदा मणिपुर लांदारखी ब्रिटिश की सिलचर कॉलम लेफ्टिनेंट कर्नल RHF रेनिक नलुचिंगलकपा अफबा खुलाई पाइबा यामलब लानमिसिंग थिंगनबा सना कोनुंगी याथंग मखादा सनख्या कलासना सगोल हंजबना चिंगबा लानमी लिसिंग अमना लाइमतोन चिंगी लानफम सिंगदा ब्रिटिश का अकनबा लानथेंगनखी लानफम असिदा सना कोनुंगी लानमी तरागी मतकता अरोइबा याहिब तानखी ब्रिटिश की कॉलम अहुमगी अवांग कोहिमा कॉलम थेंगनखिबा मफम मयांग खांगदा थंगाल जेनरल इको पार्क सेमदुना थंगाल जेनरल अमदी चराई थंगाल की मितम सिंह खिनख्रे अदुगा निरंजन सिंह सुबेदार की मितमना कंगला तोंबीदा खिनख्रे अदुबो खानोंचुप सिलचर कॉलम थेंगनखिबा लानफम सिंगी निंगसिंग खुबम अमा फावबा लेंगाक की माइकेदगी सेम साबा उजद्री अमदी पनबा फावबा थेंगनजद्री लाइमतोन चिंगी लानफम सिंगदा मफम चाबा येंदुना चही खुदिंगी हाइकत लेकत लेपतना तमदुनसु लाखले दुबु लानफम सिंग असिगी खुंबम सेंबिनबा लोयना अथौब सिंगी मितम साबगी वाफम थबकता ओंथोकपिरकनबा जस्टिस कमिटी की माइकेदगी मणिपुर की CM बिरेंगी मफमदा हाइजरी हाइना कन्वेनर टी बिरजेटना थादोरकपा चिरोल अमना हाइजरकले Government of Manipur, Office of the General Education Officer, Jiribam Sinduna, Department of Education, S. Kimakada, Government Aided, Government Recognized Private Schools Singi, Class 5, Amadi, Class 8, Amlibam Hairoi Singi, State Competitive Scholarship Examination, Nirang Jiribamgi, R.K. Sanatombi, Vidyalaya, Mahiloi Shangda, Pangthokre, Punna Mahiroi Chanina, examination to that Sarukya Ki. Mahiroi Chani Asigi Manung class 5 Tamliban Nupa Machamadi Nupimacha Mahiroi Mog Dramatoi Amasung class 8 Tamliban Nupimacha Mahiroi Chama Supna Mapanna examination Taki. Manipuri Literary Society Imphal na Sinduna Imphal gi Manipur Hindi Parisad Holda Manipuri Language Advisory Board Sahitya Academy ki convener Professor Rajan Toizambabu Taramna Okpagaloinana Dr. Moirangthim Sobitana Iba Pirangduna Chehawi Aibu Haiba Wari Machagi Larik Amasu Phongkre Thoromaduda Professor Rajan Toizambana Chief Guest Nongmaithim Kiran Kumar President Manipuri Literary Society Imphal na President Amadi Dr. Koizam Santibala Professor Manipuri University na Lairiki Maramda Wangangki Thoromasida Professor Toizam Tampha Devi Manipur Member Manipuri Language Advisory Board Pusuk Taramna Oki Lairikasigi AEV Dr. Moirangthim Sobita Binakandi Part 1 Dagi Masagi Saireng Larik Asina Anoba Mangal Ama Amadi Tamoisu Marololi Pongkiba Laikrapane Khetri Nalini Sahitya Manasu Pangkrabini Hauzik Manipur Sahitya Parisad Assamgi Lakhipur District Committee ki member Amasu Oibane Manipuri Literary and Cultural Forum Tripurana Susinduna Gauranagar Khwai Dasu Chamaga Kuntrani Toisu Burning Sing Lan
ꯊꯧꯔꯝ ꯄꯥꯡꯊꯣꯛꯈꯤ ꯄꯥꯎꯅꯥ ꯕ꯭ꯔꯖꯕꯥꯁꯤ ꯄꯥꯛꯇ ꯈꯤꯟꯕ ꯅꯤꯡꯇꯝ ꯂꯥꯟꯃꯤ ꯄꯥꯎꯅꯥꯒꯤ ꯃꯤꯇꯝꯗ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯁꯤꯗ ꯁꯣꯁꯤꯌꯦꯜ ꯑꯦꯛꯇꯤꯚꯤꯁꯠ ꯑꯦꯟ ꯃꯗꯟ ꯐꯣꯔꯝꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯈꯣꯏꯁꯅꯥꯝ ꯃꯪꯒꯜ ꯄꯕ꯭ꯂꯤꯁꯤꯇꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯦꯟ ꯕꯤꯅꯣꯇꯥꯅ ꯃꯤꯊꯨꯡꯁꯤꯡ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ ꯑꯃꯗꯤ ꯈꯣꯡꯖꯣꯝ ꯂꯥꯟꯒꯤ ꯃꯔꯝꯗ ꯁꯨꯒꯥꯏꯅ ꯋꯥ ꯉꯥꯡꯈꯤ ꯔꯁꯤꯌꯥꯗ ꯃꯤꯑꯣꯏ 3,000 ꯍꯦꯟꯅ ꯑꯟꯗꯤꯇꯣꯅꯦꯇꯦꯗ ꯑꯦꯛꯁꯄ꯭ꯂꯣꯁꯤꯚ ꯐꯪꯕꯗꯒꯤ ꯕꯦꯜꯒꯣꯔꯣꯗ ꯁꯍꯔꯗ ꯂꯩꯕ ꯃꯈꯣꯏꯒꯤ ꯌꯨꯝꯁꯤꯡꯗꯒꯤ ꯁꯥꯐꯒꯗꯕ ꯃꯐꯝꯁꯤꯡꯗ ꯍꯣꯟꯗꯣꯛꯈ꯭ꯔꯦ ꯄꯟꯕ ꯌꯥꯏ ꯔꯁꯤꯌꯥꯅ ꯁꯣꯏꯈꯤꯕꯗꯒꯤ ꯍꯥꯏꯔꯤꯕ ꯁꯍꯔ ꯑꯁꯤꯃꯛꯇꯗ ꯕꯣꯝ ꯑꯃ ꯊꯥꯗꯗꯨꯅ ꯌꯨꯝ ꯀꯌꯥ ꯃꯥꯡꯍꯟ ꯇꯥꯛꯍꯟꯈꯤꯕ ꯑꯃꯗꯤ ꯃꯤꯑꯣꯏ ꯀꯌꯥ ꯁꯣꯛꯍꯟꯈꯤꯕꯒꯤ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯇꯨꯡ ꯄꯣꯈꯥꯏꯗ꯭ꯔꯤꯕ ꯕꯣꯝ ꯑꯁꯤꯁꯨ ꯐꯪꯈꯤꯕꯅꯤ ꯄꯟꯕ ꯌꯥꯏ ꯁꯍꯔ ꯑꯁꯤ ꯌꯨꯀ꯭ꯔꯦꯟꯒ ꯇꯥꯏꯅꯕ ꯉꯝꯈꯩꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 90 ꯃꯨꯛꯇꯪ ꯂꯥꯞꯅ ꯂꯩꯔꯤꯕ ꯃꯐꯝꯅꯤ ꯃꯤꯇꯔ 200ꯒꯤ ꯔꯦꯗꯤꯌꯁꯅ ꯀꯣꯟꯕ ꯑꯦꯔꯤꯌꯥꯗ ꯂꯩꯕ ꯃꯤꯑꯣꯏ 3,000 ꯂꯩꯕ ꯑꯦꯄꯥꯔꯠꯃꯦꯟꯠ ꯕꯤꯜꯗꯤꯡ 18 ꯀꯣꯏꯁꯤꯟꯗꯨꯅ ꯊꯤ ꯍꯨꯝꯕ ꯆꯠꯊꯈꯤ ꯕꯣꯝ ꯂꯧꯊꯣꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯤꯑꯣꯏ ꯈꯔꯗꯤ ꯃꯌꯨꯝꯗ ꯍꯜꯂꯛꯅꯕꯁꯨ ꯍꯧꯈ꯭ꯔꯦ ꯍꯥꯏꯔꯤ ꯑꯔꯣꯏꯕꯗ ꯉꯁꯤꯒꯤ ꯇꯦꯟꯇꯛꯄ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯃꯊꯛ ꯑꯁꯥꯝꯒꯤ ꯗꯤꯕ꯭ꯔꯨꯒꯔ ꯗꯤꯁꯇ꯭ꯔꯤꯛꯇ ꯅꯣꯡ ꯌꯥꯝꯅ ꯀꯟꯅ ꯆꯨꯕ ꯑꯃꯗꯤ ꯂꯦꯟ ꯇꯥꯕꯗꯒꯤ ꯑꯃꯥꯡ ꯑꯇꯥ ꯀꯌꯥ ꯊꯣꯛꯈ꯭ꯔꯦ ꯃꯊꯛ ꯑꯁꯥꯝꯒꯤ ꯇꯤꯟꯁꯨꯀꯤꯌꯥ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯩꯔꯤꯕ ꯁ꯭ꯀꯨꯜꯁꯤꯡ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯃꯗꯤ ꯅꯣꯡꯅ ꯌꯥꯝꯅꯃꯛ ꯆꯥꯎꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯈꯤꯕꯗꯒꯤ ꯉꯁꯤ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠ ꯁꯨꯇꯤ ꯑꯣꯏꯔꯒꯅꯤ ꯂꯩꯉꯥꯛꯅ ꯂꯥꯎꯊꯣꯔꯛꯈ꯭ꯔꯦ ꯗꯤꯖꯜꯒꯤ ꯃꯃꯜꯗ ꯄꯩꯁꯥ 61 ꯈꯛꯇꯃꯛ ꯍꯦꯟꯒꯠꯄꯗ ꯉꯥꯏꯔꯤ ꯒꯨꯋꯥꯍꯥꯇꯤ ꯁꯍꯔꯗ ꯅꯣꯡꯃꯒꯤ ꯆꯪꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯄꯣꯠ ꯆꯩꯁꯤꯡꯒꯤ ꯃꯃꯜ ꯑꯇꯤꯌꯥ ꯄꯛꯅ ꯋꯥꯡꯈꯠꯂꯛꯂꯤ ꯔꯤꯝꯁꯀꯤ ꯗꯤꯔꯦꯛꯇꯔ ꯑꯩꯆ ꯄ꯭ꯔꯤꯌꯣꯁꯈꯤꯅ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯍꯤꯜ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗ ꯄꯨꯡ 12ꯒꯤ ꯁꯠꯗꯥꯎꯟ ꯇꯧꯒꯅꯤ ꯂꯥꯎꯊꯣꯛꯈꯤꯕ ꯑꯗꯨ ꯇꯉꯥꯏꯕꯤꯅꯕ ꯑꯁꯣꯝꯗ ꯍꯥꯏꯔꯛꯂꯤ ꯇꯝꯄꯥꯛꯇ ꯕꯦꯖ ꯑꯣꯏꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ 6ꯅꯁꯨ ꯉꯁꯤ ꯀꯧꯔꯤꯕ ꯁꯠꯗꯥꯎꯟ ꯑꯁꯤ ꯍꯟꯗꯣꯛꯅꯕ ꯍꯥꯏꯔꯛꯂꯤ ꯃꯣꯏꯔꯥꯡ ꯁꯕ ꯗꯤꯕꯤꯖꯟꯒꯤ ꯃꯅꯨꯡ ꯆꯟꯅ SDC ꯃꯣꯏꯔꯥꯡ ꯑꯃꯗꯤ SDC ꯀꯨꯝꯕꯤꯅ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯅ ꯁꯣꯛꯂꯕ ꯏꯃꯨꯡꯁꯤꯡꯗ ꯔꯤꯂꯤꯐꯀꯤ ꯄꯣꯠꯂꯝꯁꯤꯡ ꯌꯦꯟꯊꯣꯛꯈ꯭ꯔꯦ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁꯀꯤ ꯏꯇꯥꯅꯒꯔꯒꯤ ꯃꯅꯥꯛ ꯅꯛꯅ ꯅꯍꯥꯔꯂꯒꯨꯟꯗ ꯅꯨꯄꯥ ꯑꯃꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯕꯨ ꯍꯥꯠꯂꯕ ꯃꯇꯨꯡ ꯅꯨꯄꯤ ꯑꯁꯤ ꯁꯛꯈꯪꯗꯕ ꯅꯨꯄꯥ 3ꯅ ꯍꯥꯠꯂꯝꯕꯅꯤ ꯍꯥꯏꯅ ꯂꯥꯟꯅ ꯀ꯭ꯂꯦꯝ ꯇꯧꯁꯤꯜꯂꯒ ꯄꯨꯂꯤꯁꯇ ꯀꯦꯁ ꯔꯦꯖꯤꯁꯇꯔ ꯇꯧꯕꯒꯤ ꯊꯧꯗꯣꯛ ꯑꯃ ꯃꯌꯥꯝ ꯃꯥꯡꯗ ꯂꯥꯛꯂꯤ ꯃꯃꯩꯊꯪꯗ ꯃꯣꯅꯤꯔ ꯑꯂꯤ ꯀꯧꯕ ꯃꯤꯑꯣꯏ ꯑꯁꯤꯒꯤ ꯆꯤꯟꯈꯨꯝ ꯃꯔꯤ ꯁꯝꯅꯔꯛꯇꯕꯗꯒꯤ ꯄꯨꯂꯤꯁꯅ ꯐꯥꯖꯤꯟꯈ꯭ꯔꯦ ꯂꯥꯛꯂꯤꯕ ꯑꯣꯛꯇꯣꯕꯔ ꯅꯣꯕꯦꯝꯕꯔ ꯊꯥꯗ ꯇꯤꯕꯦꯇꯟ ꯁ꯭ꯄꯤꯔꯤꯆꯨꯋꯦꯜ ꯂꯤꯗꯔ ꯗꯂꯥꯏ ꯂꯥꯃꯥ ꯑꯔꯨꯅꯥꯆꯜꯗ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁꯀꯤ CM ꯄꯦꯃꯥ ꯈꯥꯟꯗꯨꯅ ꯈꯪꯍꯜꯂꯛꯂꯤ RSSꯅ ꯉꯔꯥꯡ ꯁꯤꯂꯣꯡ ꯁꯍꯔꯗ ꯔꯦꯂꯤ ꯑꯃ ꯆꯠꯈ꯭ꯔꯦ ꯔꯦꯂꯤ ꯑꯁꯤꯗ ꯏꯁ ꯈꯥꯁꯤ ꯍꯤꯜꯁ ꯑꯃꯗꯤ ꯖꯌꯟꯇꯤꯌꯥ ꯍꯤꯜꯁꯀꯤ RSS ꯃꯦꯝꯕꯔ 200 ꯍꯦꯟꯅ ꯁꯔꯨꯛ ꯌꯥꯈꯤ ꯀ꯭ꯂꯥꯁ 6ꯀꯤ ꯁꯤꯂꯦꯕꯁꯇꯒꯤ ꯕꯥꯏꯑꯣꯂꯣꯖꯤꯀꯦꯜ ꯏꯚꯣꯂꯨꯁꯟꯒꯤ ꯗꯥꯔꯋꯤꯟ ꯊꯤꯑꯣꯔꯤ ꯂꯧꯊꯣꯛꯄꯒꯤꯗꯃꯛ ꯁꯥꯏꯟꯇꯤꯁ ꯑꯦꯖꯨꯀꯦꯇꯔ 1,400 ꯍꯦꯟꯕꯅ NCERTꯒꯤ ꯃꯊꯛꯇ ꯀꯟꯅ ꯍꯨꯟꯅꯗꯨꯅ ꯉꯥꯡꯂꯛꯂꯤ ꯐꯥꯏꯅꯥꯟꯁ ꯃꯤꯅꯤꯁꯇꯔ ꯅꯤꯔꯃꯂꯥ ꯁꯤꯊꯥꯔꯥꯃꯟꯅ ꯄꯦꯟꯁꯟ ꯂꯧꯅꯕꯒꯤꯗꯃꯛ ꯆꯍꯤ 60 ꯁꯨꯔꯕꯤ ꯑꯍꯜ ꯅꯨꯄꯤ ꯑꯃꯅ ꯃꯈꯣꯡꯗ ꯀꯔꯤꯃꯠꯇ ꯎꯞꯇꯅ ꯑꯇꯦꯛꯄ ꯆꯤꯌꯔꯒꯤ ꯃꯇꯦꯡ ꯂꯧꯔꯒ SBIꯗ ꯍꯟꯗꯣꯛ ꯍꯟꯖꯤꯟ ꯆꯠꯄꯒꯤ ꯚꯤꯗꯤꯑꯣ ꯎꯕꯗꯒꯤ SBIꯒꯤ ꯃꯊꯛꯇ ꯆꯩꯔꯛꯈ꯭ꯔꯦ ꯃꯃꯤꯡ ꯃꯊꯥ ꯊꯥꯗꯕ ꯆꯤꯊꯤ ꯑꯃꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯕꯨ ꯃꯍꯥꯛꯀꯤ ꯀꯦꯔꯂꯥ ꯈꯣꯡꯆꯠꯇ ꯁꯨꯁꯥꯏꯗ ꯑꯦꯇꯦꯛ ꯇꯧꯗꯨꯅ ꯍꯥꯠꯀꯅꯤ ꯍꯥꯏꯅ ꯀꯤꯍꯜꯂꯛꯈꯤꯕ ꯃꯇꯨꯡ ꯀꯦꯔꯂꯥꯗ ꯍꯥꯏ ꯑꯦꯂꯔꯠ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯅꯤꯡꯁꯤꯡꯕ ꯌꯥꯏ ꯉꯁꯤ ꯑꯦꯄ꯭ꯔꯤꯜ 12 ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯀꯦꯔꯂꯥꯗ ꯆꯠꯀꯗꯧꯔꯤꯕꯅꯤ ꯔꯦꯜꯋꯦꯅ ꯂꯥꯛꯂꯤꯕ ꯏꯔꯥꯏ ꯅꯨꯃꯤꯠꯇ ꯄꯨꯔꯤ ꯒꯪꯒꯥꯁꯥꯒꯔ ꯗꯤꯕ꯭ꯌꯀꯥꯁꯤ ꯌꯥꯇ꯭ꯔꯥ ꯗꯦꯈꯣ ꯑꯞꯅꯥ ꯗꯦꯁ ꯑꯃꯗꯤ ꯑꯦꯛ ꯚꯥꯔꯠ ꯁ꯭ꯔꯦꯁꯊ ꯚꯥꯔꯠ ꯁ꯭ꯀꯤꯝꯒꯤ ꯃꯈꯥꯗ ꯄꯨꯅꯦꯗꯒꯤ ꯆꯦꯜꯂꯒꯅꯤ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯇꯨꯔ ꯑꯁꯤꯅ ꯃꯔꯨꯑꯣꯏꯕ ꯙꯔꯃꯒꯤ ꯇꯤꯔꯊꯁꯤꯡ ꯍꯥꯏꯕꯗꯤ ꯖꯒꯟꯅꯥꯊ ꯃꯟꯗꯤꯔ ꯀꯣꯅꯥꯔꯛ ꯃꯟꯗꯤꯔ ꯂꯤꯡꯒꯔꯥꯖ ꯃꯟꯗꯤꯔ ꯀꯥꯂꯤꯕꯥꯔꯤ ꯕꯤꯁꯅꯨꯄꯠ ꯃꯟꯗꯤꯔ ꯑꯃꯗꯤ ꯀꯥꯁꯤ ꯕꯤꯁ꯭ꯋꯅꯥꯊ ꯃꯟꯗꯤꯔꯗ ꯆꯠꯄꯒꯤ ꯈꯨꯗꯣꯡꯆꯥꯕ ꯇ꯭ꯔꯦꯟ ꯑꯁꯤꯒꯤ ꯄꯦꯁꯦꯟꯖꯔꯁꯤꯡꯗ ꯄꯤꯒꯗꯧꯔꯤ ꯄ꯭ꯔꯣꯇꯦꯁꯇꯔ ꯂꯤꯁꯤꯡ ꯀꯌꯥꯅ ꯇꯦꯜ ꯑꯦꯕꯤꯕ ꯑꯃꯗꯤ ꯏꯖꯔꯥꯏꯜ ꯁꯤꯟꯕ ꯊꯨꯡꯅ ꯂꯩꯔꯤꯕ ꯁꯤꯇꯤꯁꯤꯡꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯕꯦꯟꯖꯥꯃꯤꯟ ꯅꯦꯇꯟꯌꯥꯍꯨꯒꯤ ꯂꯩꯉꯥꯛ ꯑꯃꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯖꯨꯗꯤꯁꯤꯌꯦꯜ ꯁꯤꯁꯇꯦꯝꯒꯤ ꯃꯥꯌꯣꯛꯇ ꯄ꯭ꯔꯣꯇꯦꯁ ꯇꯧꯕ ꯑꯃꯨꯛ ꯍꯧꯔꯛꯈ꯭ꯔꯦ ꯔꯁꯤꯌꯥꯅ ꯖꯔꯃꯟ ꯗꯤꯄ꯭ꯂꯣꯃꯦꯠ 10 ꯇꯥꯟꯊꯣꯛꯄꯒꯤ ꯋꯥꯐꯝ ꯂꯥꯎꯊꯣꯔꯛꯂꯤ ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥꯅ ꯃꯈꯣꯏꯒꯤ ꯁꯤꯇꯤꯖꯟꯁꯤꯡ ꯑꯃꯗꯤ ꯏꯟꯗꯤꯌꯟ ꯌꯥꯎꯅ ꯐꯣꯔꯦꯟ ꯅꯦꯁꯅꯦꯜꯁꯤꯡ ꯂꯥꯟꯅ ꯆꯥꯍꯠꯂꯕ ꯁꯨꯗꯥꯟꯗꯒꯤ ꯀꯟꯗꯨꯅ ꯄꯨꯊꯣꯔꯛꯄ ꯉꯝꯈ꯭ꯔꯦ ꯁꯨꯗꯥꯟꯗ ꯏꯗ ꯐꯦꯁꯇꯤꯚꯦꯜꯕꯨ ꯃꯥꯡꯗ ꯊꯝꯂꯒ ꯁꯤꯖ ꯐꯦꯌꯔ ꯂꯥꯎꯊꯣꯛꯈ꯭ꯔꯕꯁꯨ ꯂꯥꯟ ꯑꯃꯁꯨꯡ ꯍꯤꯡꯁꯥꯒꯤ ꯊꯧꯑꯣꯡꯗꯤ ꯑꯗꯨꯃꯛ ꯂꯦꯞꯇꯅ ꯆꯠꯊꯔꯤ ꯑꯃꯗꯤ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯁꯦꯈ ꯍꯁꯤꯅꯥꯅ ꯃꯤꯆꯝ ꯃꯤꯌꯥꯝꯗ ꯏꯗꯀꯤ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯔꯛꯈꯤꯕꯒ ꯂꯣꯏꯅꯅ ꯃꯌꯥꯝꯗ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯑꯃꯨꯛ ꯍꯟꯅ ꯁꯦꯕꯥ ꯇꯧꯕꯒꯤ ꯃꯉꯣꯟꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯕꯤꯅꯕ ꯃꯌꯥꯝꯗ ꯍꯥꯏꯖꯈ꯭ꯔꯦ
ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯔꯥꯝꯕꯥꯏ ꯅ꯭ꯌꯨꯁ ꯒꯨꯋꯥꯍꯥꯇꯤꯗ ꯃꯩꯇꯩꯂꯣꯟꯒꯤ ꯄꯥꯎ ꯁꯟꯗꯣꯛꯆꯕ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯕꯒ ꯂꯣꯏꯅꯅ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ